ताबिरिबा अमदि मेडेंग ताबिरिबा संगो हानबा मक्तदा इकाई खुमनजबग लोइनना तारामना ओक्सरी ngasi amuk pumnamakidamakta pujarkliba yamna nungairagdaba film asi Sarjamin hairiba film aduni Sarjamin film asi 2025 ki July 25th release tawkiba film amani film asi Hindi language ki action thriller amadi drama da based tawba film ni ngasi film si writer di Kaios Irani ni aduga director su writer masamang oiri film si producer na Karan Johar hero Yas Johar amasung Apurba Mehta makhoi sing asini ngasi film asida maruoina saktam langliba sing adudi Prithibira Sukumaran Kajol amadi Ibrahim Ali Khan makhoi sing asini ngasi film sigi wari si tentak na ningsing jarabada marai pak maramdam bu manghan gadabagi saruk marai pak maramdam kannabagi damak hek pokshaba machano pagi thawai manghan bana fai khanba marai bak ne hena lumna mamal yamna logjaba maming leiraba masak nairaba awangba thaki army officer amagi machano pana power ba terrorist am oirki matau karamna kari maramdagi fiwam si oirkiba karamna mapa macha ani yekna khiba mayok na balan phamda mapa macha ani kanana kanabo hatuna karamna lan thengna kiba haibadu ngasigi Sarjamin hairiba film sigi explanation simiteng tabiraga mayek sengna khangwinarsi ngasigi film si kayamuk yamna ningthi jabagi haibadu su khangbinaba haujikti mit nakong animak amata soithok pidana ngasigi film sigi wari paringda pukning changminarsi mayamda yamna nungaiba paw matang tamjarangge Hydrabad ki top college singda B Pharm D Pharm BSc nursing amadi B Tech na chingba tamningba leiragadi paw fawbirao thamoi sengna mateng tawjage thamoi sengna mahi tamjaningu mahiroi kayabo fraud tawwe agent kayana tayon na lambi kayada puduna mahiroi singbo karbar tawfam sendan lambi oina unari asigumba aranba lambi asida chatkidnaba mahiroi singbo achumba lambi da punabagi pandamda hona jabani mayamna college singdugi details sing inquiry tawbada amadi chatminabada mayamgi khongloi oiduna thamoi sengna mateng tawjage aduna thintadana Hydrabad ki top college singda B Pharm D Pharm BSc nursing amadi B Tech na chingba tamduna tungi afaba career ama semningba iramdam sigi mahiroi singna housingmak paw fawiro mobile number 7702138523 film se horakpada Bijay ulai mahangna lead oiduna terrorist operation ama chathaki thongdok aduda Bijay na terrorist ani pharki makhoi ani gi maming amana Kabil kawi aduga atopa amana Abil kawi Abil asi Kabil gi manau nupani Kabil yamna sathiba terrorist amani baramasina Bijay na Kabil pharakpagi promotion phawo phangki Bijay colonel gi famda karami Bijay na promotion karakpada magi nupi Meher yamna harawi baramasina Meher na party am sinduna army sing madi makoi family sing puli Meher na mayam maduda haraw bagi tanja sida machanupa harmanna mapada wahi khara haigadauri haina lauthui mayam adu attention pinai harmanna yamna kina tholuptuna leplaga mapabu promotion phanglakpagi thagatba phongdoi aduga mahaksu hayeng chawraga mapagumna thongna phaba army officer ama oigani haina suharami harmanna si wa ngangbada latla tawduna ngangi paramasina mayamadu harman gi maramda nimphu wa hainai matawsi Bijay na uraga ikai jaba phawi Bijay na machanu pabu thongna leiba macha oina pamjai adubo harman gi asonba matawsida Bijay na ningam jadabani machabu nungsidabadi nate Meher na Bijay da masabu ningthina loina haina kanna haijai adubo Bijay adumak ningamdana lei baramasina mapa macha ani gi mari asi leiminarbasu tamnarami harmanadi mapabu yamna nungsijai mapagi nungsiba adutabo yamna pamjarami adubo phanglamdi bathangi namita Bijay na Kabil da wahang pawhang tawi maramdi Bijay na Kabil asi Mosin ni haina chingnabana matang sida Mosin haina paliba sigi arthadi mateng pangba mi natraga kathoklaba haibani Mosin gi mingthol phanglaba makoi sing asi sathiba mission kaya gi thodang loribani maramasina Bijay na Mosin adu masak khangba pamlibani Bijay na Kabil da nahak Mosin natra hangbada masana yajaramdi maramasida Abil burtosar tawhalami Kabil na manaw gi China khol tabada khangba ngamdi aduga yamna sauna hari aigi inabu hek khudong tiba nanglaba ai lemna khaktokloi nangsu awa phamda tagani adongi thabak thoram ama hektada kek ki mathau tarakpada adongi sel tinghanduna matam mang kek leiba chanarobagi haujikti madugi mathau tadre Sanalingjen bakery na yamna ahongba mamalda kek discount chawna pijari heavy discount asigi mathakta hena nungairibadi bakery sina customer singi thongjin fawba delivery charge amata lodana free da delivery tawjari adongi apamba cake ki design ama hektada apamba flavor adu order toksin biraktuna adongi nungai yai fabagi thabak thorum sing adu mapung phan bada
bakery asina achouba thogdang lawjagi yamna ahongba mamalda adongi pamjaba cake adu housingmak pijariba number asida order toksinbiro adongi matam sukmang mangandana bakery asina adongi thongjen fawba delivery charge amata lawdana free da delivery tawjarakani SANALINGJEN bakery Hayel Imphal West District near Ikopningtho Marunong Sabalaibung mobile number 8413987885 natraga 8731810461 wahi sitaraga bijena karisu thoksadan noksilam nakisatki mathang isinda bijena mayumda leiringaida unknown number amadagi call tawrtuna kabil amasung abilbu thador u haina machanupa harman gi maming pandur kihalaki bijena machanupa gi maming palakhiba aduda yamna pakatuna machabu thidun chenthorki bijena asum thidunu lakpada angang mayam singa harman sanadunu leirami mafam asida bakery nauna hanglaklami hariba bakery asida thabak tawbuna pa amaga harman ga tinaba horki harmanna bet aduna ball thomliba adu bijena yengi aduga mapa macha punna mayum dalaki bijena masada sanaba chatlasu yumdagi thokpaga hairamu haina pautakpi harmansu hoi haina mapagi wabu yai mathangi sinda meher amasung harman dress setuna function am chanba ready tawi asumna ready tawduna mama machani adu function mafam aduda laktuna phami tanja sida bakery dagi potchai chana na bathilai bakery de thabak tawba harman gi mamana ba dusu laktuna harman bu kokthoki harman su mamana ba aduna kaurakpa adu ta chatki mamana harman bu yengdunu lehowi harman gi mamana ba aduna hanana khusin thorang tawduna harman bu kidnap tawduna puki harman gi mapana pau phangtuna machagi khungul liduna gari adu tanaraki adubo gari adu dadi harman yauramdre maramdi makoin atopa gari amada harman bu hana mangjungna na thaidokibana wakhal yamna wadunu leiringaida bijeta call tawrtuna kabil amadi abilbu thadoklabadi mosinadusu surrender tawhange aduga nangi na sa harman busu thadorke haina haraki karigumba kabil amasung abilbu thadoroktrabadi harman busu hatkani haina sukelaki bijedi maripak maramdam masigi mahutta karigumba posak matasu hena lumna lawde maram asidagi meherna bijeda kabil amasung abiladu thadokraga harman bu lawruna bakanna haijai masidasu bije yaningdaba matau uli maram sina macha kaina bagi machakna ngawrbi meher yamna chakna bijeda khupakna thai aduga hanglei hayo adudi nangi career ga nasaga kanana hele tanja sida bijega thabak tongminaba ahmad changlei aduga hari sir ano number amadagi message lai message sigi maruldi phariba ani si thadoklabadi mosin adu kanano haidoklage hari aduga harman busu thadorakani hari wai sitaraga bijena ehmet hari kabilasi mosin soidna wegini meherna ahmad ki wa adu taraga bijeda amu kaptuna yamna chakna hari nahakna pamba makalo harman pambra natraga nangi thabuk adu pambra wang sitaraga upai letraba bijena pharakliba ani adu thadoklaga masabu kallage lepladuna ahmata makhoi ani adu puthorakna baharami asumna exchange tawfam exchange point aduda kabilga abilga puduna lai mikup asida bijena army training loiraga wasak loba adu asum ningsing lai maram asidagi khangba ngamdraduna nongmai lokthoktuna kapi thangdok asida kabilgi manau abil adu siki kabildi mafam adudagi chenki asomda harman su pawo se tabadagi nongmai na kaptuna hatki bijena mayumda halakpada masabo khorang na ngaijaribi mama adu mayumdagi kanna chenthorai adubo bijegi matawadu ubada pumma khangtuna ningba kaiduna bijeda yamna sawi amasung thamoi sokna kapjai mathang senda jahi nipal gi matungda ulei bijena duty tawdunu leiringaida mafam amadagi miyoi khara lai makoi sinadugi entry mathang tawbada miyoi amana aigi ming harman kawi haina harakpada bijedi angakpa ma fawi adubo harman asi kemta puraktuna wahang pauhang khara tawi harman hana wa ngangbada latla tawduna wa ngangba dusu pharable aduga hana mapangal sonba dusu haujikti yamna kanna ure asigumba ahongba matawasida bijedi kanano haina chingnaba phormi kemasida mehersu pawadu tabadagi lai meher machabu hek ubaga masak munna khangi matam sangna sena khainaruraba sikhre haina leiramlaba machabu uraga meher mabuk ning yamna nungsina kapjai harmansu bilu piranga loinana mamabu nungsina unajai harmansu yauna mayumda halaktuna makoi punna leiminai bijedi harmanda adumak chingnaduna lei noma bijena mayumda halakpada harmanna bijegi laptop adu parami maduda bijena harmanda karigino nangna igi laptop pairibadi aigi permission yaudana laptop asi paiganu haina hai
Wahai si taraga Harman kumlai Aigi phone so mata leite aduna dad ki laptop adu game sanarambani asumna hairamnaga Harman chatki Bijay na magi laptop ki history yengbadadi kakkibaki amatta leiramdai maram asidagi su Bijay na Harman da hena chingnaba heli Pathangi numita Bijay na Harman gi room da machabu kaudunu changlakpada mobile gi vibration ama tarki maduda changlaktuna thibadadi drawer da mobile ama leiramba thengnai Bijay na mobile adu lokthui Harman na hana magi phone leite haraga hojik leiramba aduda chingnaduna Bijay na mobile adu amatta piduna check phajana tawna baharami Bijay mayum da halaktuna punna chak chaminai matang asida Bijay na Harman da chahi nipal si nahak matau karam lelakhibagi hain hangbada Harman na chahi anidi mabu tamthina phuduna thammi hain hari Bijay na amuk chingnaduna chahi taruk amana karam lelakhiba hain hangbada wahang asitaraga Harman paukhum pifam khangdana lei anjasida meherna karigi wahang pauhongo chak jari sini ningthina amukta chahallu hain hari Matang senda TV news da bomb pokai bagi ulai madu urga Bijay senior singu unadun wari sabada senior officer aman hari jahi Nepal gi mamang digi asigumba thodo si tholak tribani adubo handak thoglak ni basi yamna chingnei handak miyoi khara lakiba duda terrorist ki miyoi taruk su yauki haina tai aduna aikhoi yamna section da bayati wahi sitabada Bijay di Harman da hena asum chingnaba phorki Bijay na mayum da halakpada nomai thamliba sing adu dagi Harman na ama paikatunu yengi Tunglom da Bijay na Harman da gun point tawrukpada Harman na sumapa da gun point tawri Bijay na Harman da nomai adu thamanduna makhut thangkat alaga hanglei nahak kanaro mafam masida kaidobu lakpano nangna nangi phone leite haraga phone ama pairam libis karigino asumna wahang mayam asi hangbada meher su laktuna tai meher na khumlei Harman da phone adu aina pibani magi kari sumara leite asumna haiduna meher na Harman bo magi room da chatkina bahai meher na leithorakpada DNA report ama oi lokthoktuno yengbadadi Bijay na Harman gi DNA test tawhanbagi report oirami madu urga meher na warauna Bijay da Harman si aikhoi gi isa sengbani asumna hairamnaga warauna satki Bijay su masada mana tawriba adu lale haina khalaktuna nungaitaba phorki mathangi numita amana phone adu Bijay da sinaduna phone si yam sengi kari mata chingningai oide adu sir phone si Harman gi natra Bijay su paukhum pidrabasu mani haibagi sakpham oli Bijay na amata yamna nungaitana aina kari su landaba miyoi amabu chingnabana masak khangludre ai hausi kari togani tawfam mata khangdre ahman amu hari soidaba ngamdaba miyoi mapokni sir sarna soikhre khalabadi sorry haidun haijo maduda kari su akaibu oroi sir ahmad ki wai sitaraga Bijay mayum da halaktuna machagi manakta laktuna sorry ichanupa aina nangbu chingnarubana ngasidi ai yamna ningamdre haina hai Harman na mapagi matawudu urga apenba phaujai maramdi mapana mabu nungsibire khanduna Harman na angang oringaidagi mapagi makhut adu samninglaki ngasisu Harman na mapabu nungsibana makhut adu sami asumna Bijay na chingnaramba adu kolktuna masabu yamna nungsina wari sanai Bijay na Harman da aikhoi punna leiminabasi matam kuire phanglaktaba aduna hayo nang kadai da satpa pami Wahai sitaraga Harman na mafam ama haidun sasi harki maram asidagi makhoi punna hairiba mafam adu lai Harman na gari tonglingay marak asida magi phone adu toina nami matang asidagi aikhoi na khanglei madudi Harman na si terrorist oikre haibado Harman na angang oringai matam aduda phone da Bijay na terrorist sing aduda aigi leibak asigi damaktadi icha adu karisu nati icha dagi aigi iripak idamdam kanbane hena lui asumna harki Haibu wai asi kabil na Harman da tahanduna training ningthina tawbiduna mapagi mayokta lephan kibani achak pakayana Harman ngasidi kabil gi terrorist oidun leire Harman na mayum dagi tholakpada nongmai ama lo na parki mapa macha drink thakna na mahaiduna mafam amada tholai asomdana Ahmad na Harman gi phone check topagi route leibana information ama phanglai madudi Harman na pau pomna mak kabil da message thapado Ahmad na pau asi Bijay da haina na bakan na laknai adubo upai amata leikide Bijay gi phone adu pau fauna bangam kide Bijay na satkriba yum adugi facts lai khangutpadagi chat history adu amata facts tharai adubo Bijay di Harman ga yum adudagi thokibana hale mapa macha sum lakpada Harman na tunglomdagi nongmai lokthokuna mapa da em tawi Bijay di mataw wasi uraka thamoi sokna macha bu yengdun lei meher na room adu da sanglakpada facts tharagniba adu obada pomna makhangduna Bijay bu thidun sen thoraki amasu gari kanna thogdun lai somdana Harman na Bijay da hari aine aigi ipagi nungsibadu pamjakibani adubo phangkhide
ipagi minung sitabu ngaijarak ba aina kabil chachagi minung si phangjaki mana aibo macha amagum nungsibiki nangna di aibo nangi nacha aingondagi nangi leibak asin hena lui khankre sikhrasu yare haina kasu leitana loki aina di aigi ipabo kayam nungsijaba aduga nangna aibu karisu khanbidaba asumna yamna chakna haiduna nongmai adu kaptuna bijebu hatlage tawrpada meher yausilaktuna harman gi makut adu paiduna chingthoi thaudo usida harman na nongmai adu kapthoklakpadagi meher gi mabukta pali meher laimai da haithaduna takre matawudu uraga harman chu tawpham khangde mikupsida amachu mafam asida yauruktuna harman da nongmai kaptuna tanai harman chu nongmai adu hundoklamlaga chenki harman na sangna chelkrama matungda mamabu ningsingduna thamoi kaina kapchai harman Kabil gi manak talaktuna wari adu liraduna ai soikhre hain haijai Kabil na toksinaduna plan nabagi matung ina Harman bu nungsiba saduna mafam masida makha taba training tawhunduna thami asomdana meher masa khara pharaktuna lei meher na bije dhari bije nang aingonda wasau ai gi isa ado handuna mama ai gi nakta purakani haina bije meher gi wa adu targa hoi haibagi sakpham ga loinana meher da yamna nungsini yengjai Namit kharani leiraga achoba dam amagi inauguration pangthokna bahaiduna sem sai hariba inauguration asida achoba sang kaya su lakadori maramasina bijena security matik chana tawna ba thorang tawi talak asida message sama tharki madudi hariba namit aduda general da terrorist sing attack tawani haina asigumlaba mamalayamlaba information kaya hana su pirakre adubo masakti khangba ngamlamde kanana piraklibano haina Asumna inauguration namit asida general da attack kaya tawrki adubo bijena pumnum adu thengnaduna general bo tek da kaidna function ta humadu yaholaki thawdo usida bijena masanu pa harman bo oi harmanna terrorist sing aduga attack tawrumna chenki bijena masabu sokhi gadra haina mityeng senajai aduga kabil bu sufaduna mukpurki bijena kabil bo punkhatuna purga hanglei nangna harman bo asung ohen kribis karino kabilna yamna usitan kumlei Mapana maribak po nung sibagi damag pomnumak kathokpang amlay. Aduga, masana mapagi thawai ni kalibalibak kasi mutat na bukhonari. Pomnumak kasi ay nagtaurang tori ba ni? Yen ko, makata na kani taurakini haibadasu. Wahay asitaraga masagi pon sibu mangki kadra hayna mipayra ba bijena kabilbo amuk yam na tamtinupoy. Mayam aduna bijebo kamdui. Matanginamita bijeda kol taurutuna Kabilbu thadu unatrabadi tamadu upul sana pokai hangani mafamadu bom fit tawdun thamkrabani hain hari maramasdagi bijena stage ki manakta kupnu yengi nakalamadagi aronba information pirakpadagi misak aduna harman gi laifamadu bijeda taglami maramasdagi bijena harman gi laifam turbine room madu tamna lai aronba information pirakpa misak aduna kabil gi manakta laktuna kabil gi funai matang sidagi ai khoina khangi madudi aronba misak adu atai kana sunati Meher oirami Meher sohana kabil khoi gi informer oina bahaiduna bije gi manak naglakibani adubo nungsiba ko mari aduna bije ga chena punkhiduna pomnumak thadoktuna bije ga nungsinana leiminar kibani somdana bijena harman buthidunu lakpada harman su tholktuna mapa macha ani phunai harmandi achakpa maigi amaga loinana mapa ga phunari adubo bije di masa kakta kanjanaba ngakthui harmanna bom timer adu active ohelami aduga leithorakpada bijena harmanda nongmai em tawdun leblami matawasi uroga harman hari ngasisu apamba makalo nahaki nasa natraga nahaki naraiba bijena khumlei chumai iraiba na pumnu maktagi hele adubo masina isana tai haibadi nati aina isabu kanbu ngamdraga iraiba asi kanbagi kari itikno leiba asi nangi yeknaba nati nangi yeknabadi nangi namang lebliba ini che nongmai asina ibu halo Leibak asidi nang nakalamu harman asumna haiduna em toramba nongmai adu harman da mukpi mapagi mataw asida harman gyan lakpagum tawi nongmai adu lawar basu mapabo nungsibag ihul aduna kapadi ngamde tanja asida bakery da thabak toramba harman gi mamana badu laktuna bije da nongmai kablei harman na madu urga mapabo inthok tuna kalli nongmai maru aduna harman da panki harman gi mamana ba aduna mapa macha animak nongmai na kapi aduga bijeda muk onsinduna hatlagi hek tawrpada harman mamana badu nakalladudagi makokta nongmaina kablaktun hali meherna bom defuse tawnanaba court adu bijeda tharakpadagi bijena harman da amuk pirami harman na court adu namduna second kharata ngairaba bom adu defuse tawki mapa macha ani adu laimai da adubak tadun lei
Bijena makut adu lamduna Harman gi makut adu bu sambirami Asomdana meher su Kabil ga tamthina phunabada Kabil na tunglomdagi meher da Sori na hanna thilaki Meher Thauna pomna mak puthokuna Kabil bu hatok lamai Aduga mahak su Laimai aduda adumak haithakre Asumna thokdok asida meher di kanba ngamdana mapok simagi oina macha amadi mapuroi bu thadok lamlaga mapugi khuya tankre aroibada meher na wari pomnamak irambadagi bijena thirakliba mosin adu meher ni haiba khanglaki meher na piklingaida mapa mama ani bu hatok piki thokdok adudagi mapa mama ani gi laman khungani haiduna lambi asida changlakibani adubu bijega thengnaduna nungsinarpadagi pomnamak adu thadokibani Che aduda masi masu irami terrorist khuding maksu aigi wari asigumna makhoi gi su leibadagi lambi asida changnabani kana amata terrorist oina poglaktabani aina wa asimadi nangonda lotuna lakibani adubu aigi nungsibadi marik ama phawbo minam khidi aigidi nahak amasung harman na pomnumakni aibu ngakpiu ko bije thamoi sokna melu pirang sinthana mehergi chi edu pablo shili Hana mamangda Harman Fakiba Kabil amasung Abil Thadoraklabadi Mosin surrender tawrake haina hairakiba adu meher oirami adubu bijena Abil hatkibana Harman su thadorakidi maramasina meher na mahak Mosin ni haibadu su adumak lotkibani aroibada mapa macha anina meher gi aroiba mathau mangam pangthok piraduna matang asida ngasigi yamna ningthizarba film asi loisinki Mayamda yamna nungaiba paw matang tamjarumge Hydrabad ki top college singda B pharm D pharm BSc nursing amadi B tech na chingba tamningba leiragadi paw fawbirau thamoi sengna mateng tawjage thamoi sengna mahi tamjaningba mahiroi kayabo fraud tawe agent kayana taiwon na lambi kayada puduna mahiroi singbo karbar tawfam sendan lambi oina unari asigumba aranba lambi asida chatkidanaba mahiroi singbo achumba lambi da punabagi pandamda honajabani mayamna college singdugi details sing inquiry tawbada amadi chatminabada mayamgi khongloi oiduna thamoi sengna mateng tawjage aduna thinthadana Hyderabad ki top college singda B pharm D pharm BSc nursing amadi B tech na chingba tamduna tungi afaba career ama semningba iramdamsigi mahiroi singna housingmak paw fawirau mobile number 7702138523 Adongi thabak thoram ama hektada kek ki mathau tarakpada adongi sel tinghanduna matam mang kek leiba chanarubagi haujikti madugi mathau tadre Sanalingjen bakery na yamna ahongba mamalda kek discount chawna pijari heavy discount asigi mathakta hena nungairibadi bakery asina customer singi thongjin fawba delivery charge amata lowdana free the delivery tawjari adongi apamba kek ki design ama hektada apamba flavor adu order toksin biraktuna adongi nungai yaifabagi thabak thoram sing adu mapung phanbada bakery asina achouba thogdang lawjagi yamna ahongba mamalda adongi pamjaba kek adu housingmak pijariba number asida order toksin biro adongi matam sukmang manghandana bakery asina adongi thongjin fawba delivery charge amata lowdana free da delivery tawjarkani Sanalingjen bakery Hayel Imphal West District near Ikokningtho Marunong Sabalaibung mobile number 8413987885 natraga 8731810461 mayamna soi khoibo support fajana tawbiri makatabadasu support lepton tawbiyu mayamgi support na aikhoi thauna oiribani Pajaraba madi yamna nauriba film kaya mayamda khudol tamba ngamjanaba honajage aduna channel asibu nungsibiduna support tawbiyu masigide matang asida losinjarage mathangi nungairaba video da amuk ngaibiramo athubada thagatjarke